Leingakna Ngamdaba Leite, Yelhoumi Ngaktani Khanbadagi Yengduna Lakpani, Chief Minister, Pawasi, Pandam Pauxedagi Louthoklaga, Chingamadi Tamdo Wiragliba Piba Masina, Cabinet Law and Order Review Tobayana Leide, Wanaraba Matamasida, Highway Sing the Sataribe Extortion Gitawong Sing Kahian Malay, Leingakna Ngamdaba Leite, Lamdamasigi Yelhoumi Ngaktani Khanbadagi Yengduna Lakpani, Wakal Tanaduna, Punalay Minasina Travadi, Leingaksu Atopa Pambay Thirakani Haina, Chief Minister Nongthongbam Birena Phongdokhre, Tarani Thoi Suba Manipur Legislative Assembly ki Taruk Suba Session gi, Ngasi Humni Suba Numit ki calling attention da. Opposition MLA ke Megachandran na, Petroleum amadi LPG puba gari sing, Highway da Satanaba Warep Louthokpa sige matang da. Leingaki Thaurang Kari Leirabagi Haina Hangkiba Wahangi Paukhum Piraduna, Chief Minister N Birena Phongdokhiba da. Manipur gi National Highway ani asida leiriba issue asi, ngasi ngarangdagi wafam natte. State asida thogliba irang asina miyam khamthengna wanaringai matam asida highway singda chaliba driver singda extortion chathabagi chang wangkhalakpa simak laibak thibane miyamna wanaringai da amuka hena wana bohonarakpa simak nungaitaba fawi haikhe mahangna makha taraduna lamdam asigi oil pump amade business pumba thonglon gadaure highway singda chathariba extortion gi thawong sing asi ka hen malle Leingakna Ngamdaba Leite, Lamdam asigi Yelhoumi Ngaktani Khanbadagi Yengduna Lakpani, Singta Manimakta Wairagliba Piba Masina, Cabinet Law and Order Review Tobayana Leide, Asigumba Kahianba Thawong Sing Asina, Center na State Pumbada, Afaspa Thamlamba Wairamgane, Afaspa Leiringai Matamadu, Amukhanzilaglavadi, Leingakta Taina Rakano, Wakal Tanaduna Puna Laiminasi Hairavadi, Laiminasi. Maduna taduna kahianba thawong sing sathaduna leiravadi Leingaksu atopa pambay thirakani haikhe Loinana National Highway 37 Imphal Jiribam lambi asi ngak sena vagidamak DIG amada special tax sinaduna thamle tara amasung taramathoi suba IRB lauriba asi maruwaina highway protection da sizinanaba laukhibane lambi asi semba mapung phana loisinba ngamdriba asisu land compensation gi matangda mafam khara chayenaba leivadagi matam thinthabane Adubu leiriba dispute sing asi loisinaba honare kathokpaga loinana driver sing na laurakhiba thaudang adu miyam wanariba matam asidasu punna thaudang lauminasi haina Chief Minister na appeal tawkhe Churachandpur dagi AR Louthoklaga CRPF Oina Thamgadouri Pawasi Pandam Pauxedagi Loukhatchavane Churachandpur dagi Assam Rifles Louthoklaga CRPF battalion ani deploy tawragani haire Official oiba paugi likhun amagi matungin na Manipur dagi Assam Rifles Louthoklaga makhoina operate tawramba area sing CRPF na mahud silaga ne Churachandpur yauna Manipur gi atai mafam sing dagi Assam Rifles Louthoklaga Jammu and Kashmir gi terror attack area sing da chawrang na Assam Rifles troop lising amaga chamnga rom thazilagani haire pawasina makhata na friend of Northeast hairaga khangnariba force asi ahan boina Jammu and Kashmir da deploy tawgadaba ne Athuba matamda Jammu and Kashmir da Assam Rifles ki apikba base ama leiraga ne Assam Rifles asi Ministry of Home Affairs ki makhada leiraga so Indian Army ki control makhada operate tawba ne Force asi Indian Army na control tawbaga loinana Force asi ki Director General Lieutenant General na oiriba ne Indian Army ki control makhada leiriba Rashtriya Rifles amasung Assam Rifles na Jammu and Kashmir da deploy tawba hanba ne Amarom da center government na Manipur dagi Assam Rifles Louthoklaga CRPF na Assam Rifles na hana operate tawramba area sing da deploy tawnaba thawrang asibu Kuki group sing na de kanna yaningdaba phongdokliba ne nakal amarom da mitai furum na Assam Rifles na Kuki da michangchangi haina maral sibaga loinana Manipur dagi Assam Rifles Louthokhigadabani haina taksiliba ne AR Louthokpa Yaroi haina Kukisingna Khongjang Changsinkhre Pawasi Pandam Pauxedagi Loukhatchavane Assam Rifles is the only friends of the hills no other forces aiba banner makhada Manipur gi chingi mafam singdagi Assam Rifles Louthokpa Yaroi haina Kangpokpi district ki masung yamlaba Kukisingna Khongjang Changsinkhre loinana Kuki furumna khundaba mafam singda Chief Minister N Biren fauduna satpa Yaroi amade Kuki na khundaba mafam singda Chief Minister gi makhada leigadaba security force thamba Yaroi haina Committee on Tribal Unity kotuna akanba wafam thamkhre kotuna sinduna sathakiba Khongjang aduda saruk yakiba singna you can bend the law but not justice afaspa only solution for law and order in Imphal haina placard kaya su sizinakhe
Khongjang aduga mari leinana Kotugi Media Cell Coordinator Andy Lun Kipzenna phongdokhibada Kukisingbu AR na ngaktun leirakhiba atopa security force amatada thazaba leite maram aduna kuki furumna khundaba mafamsingda Imphal da leiba CM Biren gi makhada leigadaba security force thamba yaroi adubu center gi makhada leigadaba security force thamlakpadadi ayetpa piroi haikhe Amaronda Churachandpur district ki tongan ba mafamsingda mathau tawriba Assam Rifles Louthokpa yaroi haiduna Churachandpur district ta su Khongjang Changsinkhre